Saibol dagi Central Force louthok-khigadabani haiba demand Committee on Tribals Unity Cotu na changshinkhiba pung kunmari ge shutdown strike manung channa ngarang numidang Kangpokpi ki meeyam amadi Kuki khutlai paiba shingna Kangpokpi District ki SP office da attack chathabada SP Kangpokpi Manoj Prabhakar ashok apan nangkhre Police ki Gari kaya khongjangloi shingna thugaiduna amang atta Sokkhre Presna fanghan papaw amagi matug inda ngarang nungthil masing yamlaba meeyam ama Kangpokpi District Headquarters ta leiba Thomas Ground da punduna meeyam ki oiba mifam ama pangthokhi mifam aduna Saibol dagi Central Force sing khudak ta louthok-khigadabani haina warep lawbaga loinana Manipur ki Security Advisor Kuldip Singh da address toba memorandum amaso Kangpokpi ki DC da pishinkhe loinana Kangpokpi DC office mamangda question duna numidangi matam fawba kholaw kaya lawkhe Nakalamarom dana numidang ge pung taret rom tarakpa aduaida khongjangloi shingna Kangpokpi ge SP office ta thomjin duna nung amade petrol bomb sing langshin duna akan bamong da attack chathaba horakhe maduda SP Manoj Prabhakar makokta nung napan badagi ashok apan nangkhre irang atu kansil lakpadagi security force na meeyam atu tankhaina ba tear gas cell amade mock bomb round kaya kapkhe maduda nupi ani yauna khongjangloi tarahumdoi ashok apan nangkhe irang adu thoklingai tanja aduda Kuki militant group amagi cater khara automatic khutlai sing pairaga full combat dress ta thoroklaga SP office tamna nongmai round kaya kapsinduna akan bomong da attack chatharakhe Security force ki maikai dagi so nongmai round kaya blank fire tawduna irang adu laksinaba hotnakhe maraktuda irang adu laksinaba Kangpokpi District Headquarters tamna security force kaya changsinnarakhe adubu nupi singna lambi thatuna security force sing adu chatpada thingba pikhe adubu numidang athengbada ahenba security force sing irang thokfamda thomjinnarakuna irang adu control taw ki haina paw asina makha tari